State President rule lerpo tha ahum hen krabaki tungda ngasi tongan assembly constituency singi MLA tarana saba mihud amana Manipur gi governor Ajay Bhalla ga unaduna makoi ga chatminaba MLA ni fumarina miyamgi oiba anoba leingak ama sembada yanare haina ayiba cherol pisinkhre ngasi governor ga unaba tu da uripok assembly constituency ge MLA KH Ragumani ke samtong AC ge MLA sapam nishikanta yanglame AC ge MLA Yumnam Radeshyam hairok AC ge MLA TS Radeshyam Wangjing Tentha ge MLA Pawnam Brozen Mayangimpal AC ge MLA K Robindro Wangkai AC ge MLA TS Arun Kumar Perau AC ge MLA L Ramesor Tamenglong AC ge MLA Zanghem Lung Panmai Amadi Ketrigau AC ge MLA Saik Nurul Hasan Yauna MLA Tarana Saruyaki Governor ga unaruwa ba matung Paumi Singh unabada hairok AC ge MLA TS Radeshyam na haikibada Prajamiyam na pamliba miyamgi oiba popular government ama semnaba makoi ga chatminaba MLA nifu marina yanare haina governor da cherol pisulubani Hairibo ofam singasi governor na note tausil hobata nadana prajamiyam gi interest ta toba yaba thabak sing tawgani haibagi thajaba piraki hairi masida natara ngasi pisiliba cherol asi anoba leingak ama semnabagi claim tobu gumbani adubu leingak ama semba oinadi sembagi oinadi national party ama oivana center leingak na semkadabani haina su fongdoki leingak sembada yanare hairiba MLA nifumari asi speaker TS Satyabrata na amamamtang oina wari sabada natana makoi nifu mari punna unaduna wari shanaduna prajamiyam gi awawa si koknaba yanabadu purakibani haibo wafam sing shu phongdoki lamdamasi the president rule thamlakpa thahum henjagi matungda BJP ne lusinba BJP langa ki MLA tarana saba mihut amang asi governor unaduna makoi gi oiba MLA nifu mari manabo wakhalunga loina miyam gi oiba popular government amba sem nebagi damakta akogi thorang laire yanaba laire habigi cherol ama governor unaduna pisinkhre hojik aini lejerba humasi kogi Manipur gi Raj Bhavan mamang maktedani hojik asi mikukhargi mamang da haiba MLA tarana saba miyor adu governor unaduna tholak laba matung da pamisinga unabada phongdok lambagi matung ina haiba MLA nifu ga mari asi speaker TS Saitapatana amamamtang oina unaduna mokhoi gi eba manaba wakhalon ama sagat minaraba matung da haiba miyam gi eba popular government ama semnabagi damakta khongthang asi pakhalakibani haiba wafam sing phongdok lamthi cherol asi pisalaba matung da khogi governor gi makai digi amadi central gi makai digi laingak ama popular government ama semakla gadra haibagi wafam adudi hojibaki oinadi tangta ba khangba ngamdri haiba khongthang adudi khogi laingak na khogi central laingak na lepak kaduba adum daba khongthang amani haiba wafam sing phongdok lamaga loina na ngasi pisanbada khogi governor da pisalaba cherol adu yauri ba MLA ni phuga mari asi gi oinadi miyam gi popular government ama sem nabi damakta samana ba wakhalo namad laminare haiba wafam sing phongdok lamki hiram sigi matang da odam zeriba bisojo enam elite news Raj Bhavan सरकार सेमसी सेमना कोई MLA लोइना मंगना रेडी लाइरा प्रजा या पामना सो लाइरे कोई म्याम सो सरकार सेम यारे हाइबि अदुगी गवर्नर कोई की रोकने अदुगा अतोपा तोन ब सोल्यूशन कई दौरो फानी कोकन यार कोई नयरम गवर्नर साहिब ने मा नोट तौरका कई तौबे यावनो लोइना येंगनी इन द इंटरेस्ट ऑफ प्रजा की इंटरेस्ट मणिपुर इंटरेस्ट अदु कोई तौबे याव तौबनी है ना बात सरकार सेम भाई से कोई सेंट्रल leadership na law ka national party na akoi loina already le re some kind of claim ga samana nifu mari sagar semi yaning da mi kana ko thoki ro loina yare akoi loina yare ma even congress di manga du di akoi party di yaw da khang de moi so ya de hai bati lem do man dei kam bala aduna akoi di congress di khang ya de akoi loina ma sagar semi yare honorable speaker na loina ma amam de woi loina akoi MLA nam su unara bana bari pun su unara bana aduna सरकार से याद है बड़ी कनाम तो लेकिन लोई ना सरकार से यार